यूक्रेन अमदी रशिया की वार असिदा रशियाना हन्ना हन्ना थ्रीटेन तौख्रबनी मदुदी लॉन्ग रेंज मिसाइल अखोइदा थाजिलक्लिबसे असिकी रिप्लाई रखनी अमसुंग ऑलरेडी पीबसु हौख्रे यामना अकन अकन बे स्ट्राइक तौख्रे रशियाना मसिकी रिप्लाई दा अदुगा अमुकसु आइख्रबनी मसिकी मतुंगदा हल्लक्लबती अमुक हेना साथीगनी हाइना अदुबु जेलेंस्की अमदी अमेरिका की मतेंग पांगलिबा अतोपा कंट्री हाइरो नाटो बु हाइरो मखोय अल्टीमेट करी वखलोन रशिया की मरमद खंगमनो खंगदे ngarangsu Ukraine na Russia ki mafam ahumda kan be strike tausin ki sok panaba thokan ki Russia ki achak pi mathak ta achak po hen ki masidi ki Putin ki side ki wa handuna hulaki man hairaki mafam ahumda attack torki ba asigi khulang laman soidana laigani suksoi soidana amasung mafam ahum sigi mahutta 300 attacks oigani yam sathi attack Russia ki side ki amasung masi matam sangdabagi manung do aikani haikri masige loina makoina hairaki Ukraine na khoi Russia khoi gi akan ba attacks ngak pai tama khang bai tama ready da laibe tagani masige matung da Russia gi side gi attack horaki Kyiv city da ising lambi da gi hamla horaki haujik su Ukraine da attack cha thabaki wani Kyiv da marine warriors sing samudra manung da gi sapmenin tawraga amati speed boat tawraga attack tawgani so haikre Kyiv city gi nak da nepron ko buturel ama seli maudagi speed boat attack to ki wafam su Russian haikre 2000 Russian commando madu ki tamakte ready ohen kre sem sakre Ukraine da haujik attacks chathari makhoina nahan Russia ki Rostov Kursk amadi Kazan ko mafam da amna sathiba attack kara tawkhibaki mahutta lakliba January ki tang kun gi manungda Ukraine ki haiphet ama thabak leiselu haiduna Putin na order tawkhibaki wafam su leiri masina war field oiriba saktam amani amoromda Russia ga thangnariba NATO country khara laikri makhoi ga su war se expand oibagi phiba ma lakle haidun report ching mention tawri masi kari kin haibada makhoi dagi oiraga kuchu khulai leftana Ukraine da lakpa Ukraine da sinjalakpa masigi maramdagi ni Kremlin ki side gi masigi information asu hairakrise madudi NATO ki country Ukraine ki war asida yausilliba indirectly oirabasu directly natrabasu makhoi khutang dagi Russia khoi bu namhatpagi damakta Ukraine kuchuklai pirise makhoi su masigi laman khulang laman Russia ki side gi nangba mathau tani haiduna Amuram di Ukraine ki oina Russia ga lak na bayam namak luba matang among isilakpa Russia ki manung da randomly akan be attack khara tawrabasu marap rakta aduna di Russia bu namhat pa yadapa Russia ki kokchik han bagit tamakta anobo plan ama sanaba hokre Ukraine na makoi haujik Belarusta attack tawbuki plan tawre haina report sing mention tawri akan badangam draga nasi khongda taina bahai badura means war se expand to thokpa Russia ra lakna bata wana bakitamak masigi strategy asigi makada Belarus ki border manak yauna NATO ki force sing tapna thomjik lakle haina tari amrom da NATO na hairi Baltic lebak sing bu Russia ki aggression oirakpa yaba ki position lay amasung madungak pagi damakta makoi ki force sing ase deploy torakpani hairi amorom da America gi site gi urgent advisory amaga thamkre maduti yamna yangna American nagarik sing Belarus ta leiriba sing thadoktana laku security ki maram dagi masi American Belarus ta leiriba sing da emergency athang amani haikre Belarus ta Ukraine attack tawkhiba tarabati tasengna wa soidana chawrak lagani aduga masimak apambani Ukraine gi su amasung west ki su maram di Belarus na attack asida Ukraine ki attack asida saukhiduna asauga loina Poland da leiri pa NATO ki forcing de attack tawkrabati NATO soidana chongthorak lagani war asida masimak bakoina pamlibese adagi NATO mayam sanglaga Russia ga soknakiba amasung Ukraine singhoba aduna Russia mati Ukraine ki war se tapna ingthabaki mahutta expand oisilakli kanbat nong hinjelakli asum nong kankharakpana kadai yokidoriba madudi haipungamti